Moirangpurel Mamang Chingdagi kuki militant sing na bom Yaona Nongmei Kapsinduna Landarakhre Imphal East District ki manungsa na layriba Mapaudam Police Station na kuanba tumukhonggi tumurokta ngarang nong magichara tanduna laingoy pekpa chaluba senmi singda kuki militant sing na bom Yaona akan ba attack sa tharakraba matong ngasi ayuk angan bada amuk tumukhong ga hek thangna na layriba itham Moirangpurel dasu kuki khulai paiba singna khulngak pa singa madi state force ta bom Yaona akan ba attack sa tharakhre haire Thogdok asigi matangda pausi asina fangba paugi matungin na ngasi ayuk angan ba chawrak na nongalamday ayuk pung 3 minute kuntra rom tarak ba duwaida kuki khulai paiba singna itham Moirangpurel Mamang singlomdagi tampak lomda bom Yaona Nongmei round kaya kapsilaktuna landa ba horakhe Imphal East District Police Commando gi maikay dagi su khudhanduna Nongmei round kaya kapkhe Nongmei kamna badu ayuk pung 4 taramday adwai fawba sathaki aire ngayak lebruraba matung ayuk pung 3 minute taraga mga rom tarak ba duwaida amuga na kuki khulai paiba sing aduna akan ba mawong da bom amadi Nongmei kapsilaktuna Landarakhre haire maduda su state force ki maikay dagi akan mamawong da khudhanduna Nongmei round kaya kapkhi haire Nongmei kapna badu chawrang na pungkhai amarom satharaba matungda lepkhi haire thogdok aduda security force ki maikay da asoka pan yawbagi paudi laite